때 미할라가수 이건 시도 왜라디 아이원들 왜나 때 누리 니르토 ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯅ ꯐꯥꯎꯟꯗꯔ ꯑꯃꯅ ꯉꯥꯡꯍꯟꯅꯤꯡꯗꯦꯗ ꯒꯥꯔꯤ ꯃꯆꯥꯗꯕꯨ ꯅꯨꯄꯤ ꯐꯥꯕ ꯍꯧꯅꯗꯦꯗ 심이 영 우시디르샤 해들바 사카티에 야 티스디가 헬퍼들이 파이 마삭시가 ꯅꯨꯡꯊꯥꯡ ꯂꯩꯕ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯑꯣꯡꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯁ꯭ꯇꯗꯤ ꯌꯥꯝ ꯑꯀꯥꯏꯕ ꯄꯤ ꯑꯩꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯌꯦꯟꯇꯦꯝ ꯍꯦꯛꯄꯩ ꯃꯇꯥꯡ ꯑꯃ ꯌꯥꯎꯕꯅꯦꯕꯀꯣ ꯚꯥꯏꯔꯦꯜꯁꯨ ꯑꯗꯨꯝ ꯆꯠꯄꯅꯦꯕꯀꯣ ꯑꯗꯨꯏꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯧꯗꯨꯗ ꯇꯧꯕꯗꯨꯅ ꯃꯧ ꯑꯣꯏꯅ ꯈꯟꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯅꯤꯉꯣꯟꯅ ꯇꯧꯔꯒꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅꯒ ꯇꯧꯕ ꯑꯗꯨꯗꯨꯅ ꯃꯅꯦꯝ ꯑꯣꯏꯕ ꯑꯩꯈꯣꯏꯗꯁꯨ ꯃꯦꯁꯦꯖ ꯃꯌꯥꯝ ꯍꯥꯏꯕꯗ ꯈꯨꯠꯁꯨ ꯏꯆꯥ ꯅꯨꯄꯥ ꯉꯥꯛ ꯄꯨꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯍꯌꯦꯡ ꯃꯧꯒ ꯂꯥꯛꯑꯀꯥꯟꯗꯒ ꯑꯩꯈꯣꯏꯅꯒ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯂꯩꯗꯅꯀꯣ ꯃꯧꯗꯨꯁꯨ ꯂꯥꯛꯆꯔꯤꯕ ꯃꯧꯗꯨꯁꯨ ꯏꯆꯥꯒꯨꯝꯅꯦꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯕ ꯃꯆꯥꯅꯨꯄꯤꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯅꯀꯣ ꯅꯨꯄꯤꯈꯩꯅ ꯅꯨꯄꯥꯅ ꯇꯧꯕꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯗꯨꯒꯤ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯒꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯈꯩꯗꯣ ꯇꯥꯔꯨꯔꯒ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯝ ꯐꯥꯎꯕ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯁꯨꯝꯕꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯀꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯒ ꯊꯣꯛꯇꯅꯕ ꯅꯨꯄꯤ ꯃꯆꯥꯁꯨ ꯅꯨꯄꯥ ꯃꯆꯥꯁꯨ ꯀꯣ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯈꯜ ꯂꯩꯅꯀꯣ ꯁꯨꯝꯕꯗ ꯊꯣꯛꯇꯅꯕ ꯇꯧꯕꯤꯔꯗꯤ ꯐꯅꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯣ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯋꯥꯔꯤꯁꯦ ꯀꯩꯅꯣꯅꯦ ꯅꯪꯄꯥꯅ ꯇꯥꯈꯤꯕ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯅꯨꯄꯥꯅ ꯁꯨꯝ ꯅꯨꯄꯤ ꯄꯨꯁꯜꯂꯛꯄꯒꯤ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗ ꯇꯨꯏꯁꯦꯗ ꯂꯥꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒꯤꯗ ꯑꯗꯣ ꯃꯥꯏ ꯋꯥꯔꯤ ꯃꯃꯤꯡꯗꯨꯗꯤ ꯀꯩꯅꯣꯗꯣ ꯁꯥꯔꯕ ꯏꯪꯊꯝꯊꯥꯒꯤ ꯑꯍꯤꯡ ꯑꯅ ꯑꯃ ꯂꯥꯛꯄꯅꯦꯀꯣ ꯑꯁꯥꯕꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯕꯗꯨꯗ ꯑꯌꯤꯡꯕ ꯅꯠꯇꯦ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯗꯨꯗ ꯁꯥꯍꯟꯈꯤꯕ ꯋꯥꯔꯤ ꯑꯃ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯌꯥꯝ ꯉꯟꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯣꯏ ꯈꯣꯏꯕꯣꯏ ꯂꯧꯕꯤꯔꯀꯥꯟꯗ ꯂꯥꯁꯇ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯃꯥ ꯋꯥꯈꯤꯕꯗꯣ ꯑꯗꯨ ꯐꯖꯩꯌꯦ ꯑꯗꯣ ꯐꯤꯂꯝꯗꯤ ꯂꯩ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯗ ꯃꯇꯨꯁꯤ ꯄꯨꯔꯒ ꯀꯣ ꯑꯉꯥꯡꯒ ꯀꯩꯒ ꯆꯦꯜꯂꯒ ꯒꯥꯔꯤꯗꯒ ꯑꯃꯨꯛ ꯗꯥꯛꯇꯔꯗ ꯆꯠꯂꯀꯥꯟꯗ ꯍꯨꯟꯇꯣꯛꯄꯤꯔꯝꯕꯒꯤ ꯚꯔꯥꯒ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯃꯤꯉꯣꯟꯗꯒꯤꯒ ꯇꯧꯔꯒ ꯄꯤꯕ ꯂꯩꯕ ꯑꯗꯨꯒꯨꯝꯕꯗ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯁꯣ ꯇꯤꯚꯤ ꯆꯦꯅꯦꯜ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯗꯅ ꯃꯟꯖꯨꯔꯤ ꯈꯔꯤꯕꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯗ ꯍꯦꯟꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯣꯞꯅ ꯅꯨꯡꯉꯥꯏꯒꯗꯕ ꯚꯤꯗꯤꯑꯣ ꯃꯈꯜ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯅꯝꯖꯔꯛꯀꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯗꯦꯠ 17ꯗ ꯔꯤꯂꯤꯁ ꯇꯧꯖꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯆꯠꯀꯦ ꯍꯥꯏꯕꯗ ꯌꯦꯡꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯖꯔꯤꯕ ꯇꯤꯀꯦꯠ ꯑꯁꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯇꯤꯀꯦꯠꯅꯦ ꯑꯗꯨꯒ ꯇꯤꯀꯦꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯎꯖꯔꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯠꯁꯤꯅ ꯁꯤꯒꯤ ꯂꯨꯄꯥ ꯁꯅꯥ ꯁꯟ ꯑꯃꯒꯤ ꯂꯣꯇ꯭ꯔꯤꯁꯦ ꯁꯤꯁꯨ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯇꯤꯀꯦꯠ ꯑꯃꯁꯤꯅ ꯂꯣꯇ꯭ꯔꯤꯒꯤ ꯇꯤꯀꯦꯠ ꯑꯣꯏꯒꯗꯣꯏꯅꯦ ꯇꯤꯀꯦꯠ ꯀꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯁꯅꯥ ꯁꯟ ꯑꯃ ꯐꯥꯎꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ ꯑꯗꯨꯅ ꯇꯤꯀꯦꯠ ꯑꯁꯤ ꯂꯧꯕꯤꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯇꯥꯔꯒꯗꯤ ꯇꯤꯀꯦꯠ ꯑꯁꯤ ꯂꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯁꯅꯥ ꯁꯟ ꯑꯃꯒꯤ ꯃꯄꯨꯁꯨ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯊꯦꯜ ꯑꯁꯤꯗ ꯐꯝꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯛꯀꯦ ꯃꯈꯣꯏꯗ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯌꯥꯝ ꯈꯪꯉꯒꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥ ꯂꯩꯃꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯔꯤꯄꯣꯔꯠꯁꯦ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯍꯪꯉꯛꯀꯗꯣꯏꯅꯤꯀꯣ ꯌꯥꯝ ꯇꯥꯕ ꯍꯦꯟꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯁꯤꯒꯤ ꯇꯤꯀꯦꯠꯁꯦ ꯐ꯭ꯔꯤꯗ ꯄꯤꯊꯣꯛꯑꯝꯒꯗꯣꯏꯅꯦ ꯑꯗꯨꯅ ꯆꯪꯉꯀꯥꯟꯗ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯑꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯗꯨꯝ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯌꯨ 이보, 그만이 떠오르게 hꯧꯖꯤꯛꯀꯥꯟꯁꯤꯕꯣ ꯄꯣꯠ ꯀꯌꯥꯝ ꯁꯤꯠꯈ꯭ꯔꯒꯦ? ꯄꯣꯠꯁꯦ ꯈꯔꯗꯤ ꯁꯤꯠꯂꯦꯕꯀꯣ ꯑꯗꯣ ꯆꯥꯛꯀꯧ ꯃꯌꯥꯅꯤꯅ ꯗꯈꯤꯅꯥ ꯂꯩꯕꯔꯣꯝꯗ ꯆꯪꯉꯦ ꯑꯗꯨꯒ ꯄꯣꯠꯇꯤ ꯄꯣꯠꯁꯤꯠ ꯋꯥꯠꯄ꯭ꯔꯥ? ꯑꯗꯣ ꯆꯥꯛꯀꯧꯕ ꯃꯌꯥꯗ ꯃꯌꯥꯝ ꯁꯤꯠꯂꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯦꯗꯤꯌꯥꯗ ꯅꯨꯄꯤ ꯑꯃꯅ ꯋꯥꯔꯤ ꯂꯤꯕꯗ ꯇꯥꯕ꯭ꯔꯥ? ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯇꯧꯕꯗ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯥꯕꯗ ꯔꯦꯗꯤꯑꯣ ꯅꯠꯇꯦ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯦꯗꯤꯌꯥꯅ ꯆꯦꯅꯦꯜ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯑꯁꯦꯡꯕ ꯂꯤꯕ ꯅꯨꯄꯤꯗꯣ ꯇꯥꯕ꯭ꯔꯥ? ꯇꯥꯕ꯭ꯔꯥ? ꯈꯔ ꯇꯥꯕ꯭ꯔꯥ? ꯀꯌꯥꯃꯨꯛ ꯇꯥꯏ? ꯑꯗꯨꯗ ꯋꯥꯔꯤ ꯏꯕꯣꯛꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯑꯝꯇ ꯈꯟꯕꯤꯔꯛꯎꯅꯦ
mahang hatang taram manina gyan mentati แกนเมนตาเดียอีพวกนักไว้ทำมวยช่วงนั้นก็ตากี่บามาตั้งกับยาวดับละ hadana khon sum ka tin chapani na indin ngai na yam ta da to oi ba dum อะดูเรื่องยุ่งยากกันเนี่ยอีพวกที่ชูเลยนี่ก็แต่มวยไทยอยู่อีพวกมีเดียดาวารีดีประตูอะดูมันตาสกีน้ำตังหาอยู่ก็เฮ้ยถ้าก็จะอีพวกปวดอย่างสิบโลก็ ko yam chi วันนี้บอกนี่กินนมตะหังเก็บว่าคุยกี่อีโปมีเดียดเมดัมรูบิตานาลีบวารีตาบีบระยามตาบระแกมุกแต่วารีเลยตาบระ episode พันธุ์อันนั้นร้อยตายนะ Wednesday กับ Saturday ก็หังหลักก็ต่อคอมเมดี้งาซีกันนนตราฮอเรนเดี๋ยวมุขกันลานี่ Saturday อันนั้นตายยังไงเส้นไม่วารีตาบุษก็นี่ลูกจิงโอยบ้าคุยได้เดี๋ยวคุยจะยังอีสายโมหกลักกันแต่ว่าไม่อ้ามเลยเดี๋ยวนะก็สุขุมบกี้จูข้างเดี๋ยวไม่วารีตาแล้วก็กับปัสสุยาวีเดี๋ยวข้างจากคุยจะสุดตุ้มเชงนะคิดว่าข้าจะตุ้มยาวเลยบุกอันนั้นไม่วารีดีใช่ไหมวารีดีอันนั้นชุดท่าเลยตุ้มตาเลยน้องไอ้อันนั้น ಅದು ಹಂತಕಿ ಡೇಟ್ 17 ದ ರಿಲೀಸ್ ತಗೋದವ ಫಿಲಮ್ ಜೊತೆ ಖಂಬೀರ ಖಂಗೆ ನುಪಾದಿ ಸನಾನೆ ತಗೋದು ಅದು ಟಿಕೆಟ್ ಕಕ್ಬಿಬ್ರಾ ಅದು ಟಿಕೆಟ್ ಹುಜು ಹೋಗ್ದೆ ಇದು ಕಕ್ಟ್ರಿಬುಕೋ ಅದು ಐ ನಕ್ಷಲ ಅದು ಯೆಂಗೆ ದಿ ಖಲ್ಲೆ ಅದು ಯೆಂಗೆ ಖಲ್ಲೆ ಅದು ಅಕೋಯ್ನ ಕೈಗೆ ಪಿರಮ್ ಮದಿ ಕವೈ ತೌಬಾ ಯೆಂಗ್ ತಾ ಅದು ಯೆಂಗೆ ಅದು ನಿನೆ ಹಜಿಕಿ ಲಿರೆ ಎಪಿಸೋಡ್ ಮಯಾಮ್ ಸಿದ ನಿನೆನ ಕ್ವಾಯ್ ಪಾಂಬ ಎಪಿಸೋಡ್ ಅಂತ ಹೈರೋನೆ ಐನ ಕ್ವಾಯ್ ಪಾಂಬ ಎಪಿಸೋಡ್ ಸೆ ವರಿ ಮತಿಕ್ ವರಿ ಮತಿಕ್ ಸಿದ ಕೊಗಿ ಮಮೌ ನುಪಿ ನಕೋ ಕೊಗಿ ಮಮೌ ನುಪಿ ನ ꯌꯦꯟꯗꯦꯝ ꯍꯦꯛꯄꯩ ꯃꯇꯥꯡ ꯑꯃ ꯌꯥꯎꯕꯅꯦꯕꯀꯣ ꯕꯥꯏꯔꯦꯜꯁꯨ ꯑꯗꯨꯝ ꯆꯠꯄꯅꯦꯕꯀꯣ ꯑꯗꯨꯏꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯧꯗꯨꯗ ꯇꯧꯕꯗꯅ ꯃꯧ ꯑꯣꯏꯅ ꯈꯟꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯅꯤꯉꯣꯟꯅ ꯇꯧꯔꯒꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅꯒ ꯇꯧꯕ ꯑꯗꯨꯗꯨꯅ ꯃꯅꯦꯝ ꯑꯣꯏꯕ ꯑꯩꯈꯣꯏꯗꯁꯨ ꯃꯦꯁꯦꯖ ꯃꯌꯥꯝ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯅꯨꯄꯥ ꯉꯥꯛ ꯄꯣꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯏꯃꯧꯒ ꯂꯥꯛꯑꯀꯥꯟꯗꯒ ꯑꯩꯈꯣꯏꯅꯒ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯂꯩꯗꯅꯀꯣ ꯃꯧꯗꯨꯁꯨ ꯂꯥꯛꯆꯔꯤꯕ ꯃꯧꯗꯨꯁꯨ ꯏꯆꯥꯒꯨꯝꯅꯦꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯕ ꯑꯗꯨ ꯃꯆꯥ ꯅꯨꯄꯤꯗꯨꯅ ꯀꯠꯀꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯒꯤ ꯃꯃꯧ ꯅꯨꯄꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯥꯡ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯌꯦꯟꯗꯦꯝ ꯍꯦꯛꯄꯗꯅ ꯌꯦꯟꯗꯦꯝ ꯁꯨꯃꯥꯏꯅ ꯍꯦꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯔꯀꯣ ꯃꯆꯥ ꯅꯨꯄꯤꯅ ꯍꯦꯛꯑꯀꯥꯟꯗ ꯃꯣꯏ ꯄꯥꯕꯨꯡꯅ ꯏꯕꯦꯝꯃꯅ ꯌꯦꯟꯗꯦꯝ ꯌꯦꯡꯁꯤ ꯌꯦꯡꯉꯨꯅꯦ ꯀꯥꯏꯅ ꯇꯧꯕꯗꯣ ꯍꯣꯏ ꯃꯆꯥ ꯅꯨꯄꯤꯅ ꯇꯧꯔꯒ ꯃꯆꯥ ꯊꯥꯒꯠꯄꯗꯣ ꯃꯧꯅ ꯇꯧꯔꯒꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯕꯗꯣ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯁꯥꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯃꯧ ꯑꯁꯤꯗꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯅꯧꯅ ꯂꯥꯛꯄꯁꯤꯗ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕꯩ ꯋꯥ ꯅꯠꯇꯕ ꯈꯔꯗꯤ ꯑꯗꯨꯝ ꯌꯦꯡꯕꯁꯦ ꯃꯍꯧꯁꯥꯅꯦꯕ ꯇꯝ ꯇꯝꯅ ꯏꯆꯥꯒ ꯌꯥꯎꯔꯒꯗꯤ ꯈꯔ ꯈꯔ ꯂꯣꯏ ꯐꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯅꯦ ꯂꯣꯏ ꯊꯣꯛꯄꯅꯦ ꯑꯗꯨꯒꯤꯕꯨꯗꯤꯀꯣ ꯑꯗꯣ ꯈꯪꯗꯦ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯅ ꯇꯥꯕꯗꯁꯨ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡꯁꯨ ꯑꯗꯨꯝ ꯑꯣꯏꯌꯦꯕ ꯑꯗꯨꯝ ꯇꯥꯏꯌꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯤꯁꯣ ꯇꯤꯚꯤꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯑꯗꯨꯒ ꯗꯦꯠ 17 ꯗ ꯔꯤꯂꯤꯁ ꯇꯧꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯜꯝꯁꯦ ꯅꯦꯅꯦꯅ ꯌꯥꯝ ꯄꯥꯝꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯌꯥꯝ ꯐꯖꯅ ꯇꯥꯕꯤꯔꯝꯃꯦ ꯑꯗꯨꯅ ꯌꯥꯝ ꯐꯖꯅ ꯇꯥꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯤꯁꯣ ꯇꯤꯚꯤꯒꯤꯗꯤ ꯃꯤꯁꯣ ꯇꯤꯚꯤꯒꯤꯁꯨ ꯑꯣꯏꯕꯤꯔꯣ ꯉꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯇꯤꯀꯦꯠ ꯑꯃ ꯒꯤꯐꯠ ꯇꯧꯔꯝꯃꯒꯦ ꯗꯦꯠ 17ꯗ ꯑꯣꯀꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯦꯅꯦꯗ ꯁꯤꯒꯤ ꯇꯤꯀꯦꯠ ꯑꯃ ꯐ꯭ꯔꯤꯗ ꯄꯤꯔꯝꯒꯗꯣꯏꯅꯤꯀꯣ ꯒꯤꯐꯠ ꯑꯣꯏꯅꯀꯣ ꯃꯤꯁꯣ ꯇꯤꯚꯤ ꯁꯥꯏꯠꯇꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯇꯤꯀꯦꯠꯁꯦ ꯗꯦꯠ 17ꯒꯤꯁꯦ ꯑꯗꯣ ꯅꯦꯅꯦꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣ ꯐꯖꯅ ꯌꯦꯡꯕ ꯂꯥꯛꯊꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯃꯊꯪ ꯀꯔꯝꯕ ꯃꯤꯅꯣ ꯁꯤꯒꯤ ꯇꯤꯀꯦꯠꯁꯦ ꯐ꯭ꯔꯤꯗ ꯐꯪꯒꯗꯣꯏꯁꯦ ꯑꯃꯨꯛ ꯈꯟꯖꯔꯨꯈꯤꯒꯦ ꯃꯊꯪ ꯗꯦꯠ 17 ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯅꯦꯅꯦ ꯍꯣꯏ ꯕꯥꯏ ꯕꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯄ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥ ꯂꯩꯃꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇꯣ ꯇꯥꯕ꯭ꯔꯥ ꯇꯥꯕ꯭ꯔꯥ ꯀꯌꯥꯃꯨꯛ ꯇꯥꯏ ꯑꯗꯨꯝ ꯇꯥꯏꯌꯦ ꯂꯣꯏꯕ ꯍꯧꯖꯤꯛ ꯀꯗꯥꯏ ꯁ꯭ꯇꯦꯖ ꯌꯧꯈ꯭ꯔꯒꯦ ꯈꯪꯕꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯍꯤꯞꯅ ꯇꯥꯕꯅꯤꯁꯦ ꯋꯥꯅ ꯍꯟꯈ꯭ꯔꯒꯀꯣ ꯑꯗꯨꯝ ꯍꯤꯞꯅ ꯇꯥꯕꯅꯤ ꯃꯐꯝ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯑꯗꯨꯗꯤ ꯇꯥꯡꯀꯛ ꯁꯤ ꯌꯧꯈ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡꯗꯨꯗ ꯕꯣꯕꯣꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯕꯤꯔꯛꯑꯣ
ꯀꯩꯅꯣ ꯑꯩ ꯍꯥꯏꯗꯣꯏꯁꯤ ꯃꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯦ wari tai haibani ne wari duda ibona kwai nungai gi bai di tabada nungai gi wari matem di yaram ni dana ꯑꯩ ꯕꯨꯝ ꯆꯠꯂꯦ ꯍꯥꯏꯕ brom chala tani dum tai ha ꯍꯤꯞꯅ ꯇꯥꯕꯅꯦ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯒ ꯇꯧꯔꯤꯁꯦ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯗꯦꯠ 17 ꯗ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯦꯗꯥꯝꯗꯨꯒꯤꯀꯣ ꯋꯥꯔꯤ ꯑꯁꯦꯡꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯐꯤꯂꯝꯅꯦꯕ ꯄꯨꯊꯣꯔꯛꯀꯗꯣꯏꯁꯦ ꯗꯦꯠ 17 ꯗ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯁꯦ ꯁꯤꯁꯦ ꯏꯕꯣ ꯈꯪꯕꯤꯔꯕ ꯑꯧ ꯇꯥꯔꯦ ꯇꯤꯀꯦꯠ ꯀꯛꯑꯕ ꯇꯤꯀꯦꯠ ꯀꯛꯇ꯭ꯔꯤ ꯇꯤꯀꯦꯠ ꯀꯔꯝ ꯀꯥꯟ ꯀꯛꯇꯣꯏꯅꯣ ꯀꯛꯇꯣꯏꯅꯤ ꯀꯩꯅꯣ ꯀꯔꯝ ꯀꯥꯟꯗ ꯀꯛꯁꯜꯂꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯗꯨꯒꯤ ꯇꯤꯀꯦꯠꯇꯣ ꯑꯃ ꯀꯛꯄ ꯃꯇꯝꯗ ꯂꯣꯇ꯭ꯔꯤ ꯇꯤꯀꯦꯠ ꯑꯣꯏꯒꯗꯣꯏꯅꯦ ꯑꯗꯨꯗꯨꯅ ꯁꯅꯥ ꯁꯟ ꯑꯃ ꯐꯥꯎꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯇꯤꯀꯦꯠꯇꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯛꯁꯟꯕꯤꯔꯣ ꯑꯗꯨꯕꯨꯗꯤ ꯏꯕꯣꯛꯅ ꯀꯥꯒꯦꯕ ꯇꯤꯀꯦꯠꯇꯨꯕꯨꯗꯤꯀꯣ ꯁꯅꯥ ꯁꯟꯗꯨ ꯐꯥꯎꯕꯗꯤꯅ ꯐꯥꯎꯔꯛꯀꯅꯤꯗ ꯑꯗꯨ ꯍꯥꯏꯗꯤ ꯂꯣꯇ꯭ꯔꯤ ꯌꯥꯎꯕ ꯌꯥꯎꯔꯗꯤ ꯆꯥꯟꯁ ꯋꯥꯡꯉꯤꯗꯅ ꯑꯗꯨ ꯇꯤꯀꯦꯠꯇ ꯀꯛꯁꯜꯂꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯩꯈꯣꯏꯒ ꯁꯨꯝ ꯊꯦꯡꯅꯁꯤꯀꯣ ꯊꯦꯡꯅꯁꯤ ꯂꯩꯔꯝꯃꯣ ꯑꯗꯣ ꯅꯪꯅ ꯁꯟꯗꯨꯗꯤ ꯀꯛꯀꯅꯨꯀꯣ ꯀꯧꯏ ꯀꯧꯏ ꯇꯤꯚꯤꯒꯤꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯃꯤꯁꯣ ꯇꯤꯚꯤꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯦꯗꯤꯌꯥꯗ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇꯣ ꯇꯥꯕꯤꯕ꯭ꯔꯥ ꯃꯃꯥ ꯔꯣꯕꯤꯇꯥ ꯂꯩꯃꯒꯤꯗꯣ ꯈꯔ ꯇꯥꯏ ꯌꯥꯝ ꯀꯟꯅ ꯇꯥꯗꯦꯕ ꯇꯥꯕ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯊꯕꯛꯁꯤꯅꯁꯨ ꯆꯤꯟꯕꯒꯤꯅꯦꯕ ꯑꯗꯣ ꯂꯥꯛꯂꯤꯕ ꯗꯦꯠ 17ꯁꯦ ꯍꯟꯗꯛꯀꯤꯁꯤꯗ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯌꯨꯝꯐꯝ ꯑꯣꯏꯕ ꯐꯤꯂꯝꯅꯦꯕ ꯄꯨꯊꯣꯛꯆꯔꯛꯀꯗꯣꯔꯤꯁꯦ ꯑꯗꯣ ꯏꯃꯥ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗꯕ꯭ꯔꯥ ꯌꯦꯡꯅꯤꯡꯕꯗꯤ ꯐꯥꯎꯏ ꯊꯕꯛ ꯆꯤꯟꯕꯩ ꯑꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡ ꯍꯥꯏꯗꯤ ꯄꯨꯡ 1ꯒ ꯄꯨꯡ 5ꯒꯗ ꯀꯥꯞꯇꯣꯏꯅꯦꯕꯀꯣ ꯁꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯁꯤꯕꯨꯗꯤ ꯕꯖꯥꯔꯗ ꯂꯩꯔꯅꯤ 5ꯒꯤꯗꯨꯗ ꯍꯥꯏꯐꯦꯠ ꯀꯛꯑꯒ ꯌꯦꯡꯕꯤꯌꯨꯗꯅ ꯌꯦꯡꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯀꯩꯒꯤꯅꯣꯗ ꯍꯧꯖꯤꯛꯀꯤ ꯇꯤꯀꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯁꯟ ꯑꯃ ꯐꯥꯎꯕꯒꯤ ꯂꯣꯇ꯭ꯔꯤ ꯑꯃꯁꯨ ꯍꯥꯞꯄꯤꯑꯕ ꯁꯅꯥ ꯁꯟ ꯑꯃꯒꯤ ꯇꯤꯀꯦꯠꯇꯨꯅ ꯂꯣꯇ꯭ꯔꯤꯒꯤ ꯃꯃꯜ ꯑꯣꯏꯒꯗꯣꯏꯅꯦꯕ ꯇꯤꯀꯦꯠꯁꯦ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 300 ꯈꯛꯇꯪꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯇꯤꯀꯦꯠꯁꯦ ꯀꯛꯄꯤꯔꯣ ꯗꯦꯠ 17ꯗ ꯌꯦꯡꯕ ꯂꯥꯛꯄꯤꯌꯣ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ ꯊꯥꯒꯠꯆꯔꯤ ꯃꯃꯥ ꯏꯕꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥ ꯂꯩꯃꯒꯤ ꯏꯄꯣ ꯃꯦꯗꯤꯌꯥ ꯊꯥꯒꯠꯄ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇꯣ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯗꯤꯌꯦ ꯀꯩꯗꯧꯕꯩ ꯇꯥꯗ꯭ꯔꯤꯅꯣ ꯊꯕꯛ ꯆꯤꯟꯕꯒꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯗꯦꯠ 17ꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯦꯗꯤꯌꯥꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥ ꯂꯩꯃꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕ ꯋꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯐꯤꯂꯝꯁꯦ ꯗꯦꯠ 17ꯗ ꯔꯤꯂꯤꯁ ꯇꯧꯗꯣꯔꯦꯕ ꯇꯤꯀꯦꯠ ꯈꯪꯗꯕꯅꯤꯅ ꯇꯤꯀꯦꯠꯁꯨ ꯀꯛꯑꯝꯗꯧ ꯃꯥꯟꯗꯦ ꯕꯣꯛꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯇꯤꯀꯦꯠꯁꯦ ꯀꯛꯄꯤꯌꯣꯕꯀꯣ ꯀꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯁꯟ ꯑꯃ ꯐꯥꯎꯕꯒꯤ ꯆꯥꯟꯁ ꯋꯥꯡꯗꯣꯏꯅꯦꯕ ꯁꯅꯥ ꯁꯟ ꯑꯃꯁꯦ ꯍꯧꯖꯤꯛꯀꯤ ꯇꯤꯀꯦꯠꯇꯨꯅ ꯂꯣꯇ꯭ꯔꯤ ꯃꯃꯜ ꯑꯣꯏꯗꯣꯏꯅꯦꯕ ꯍꯣꯏ ꯑꯗꯨꯅ ꯗꯦꯠ 17ꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯒꯦ ꯑꯣꯏꯖꯔꯣ ꯄꯣꯠꯁꯨ ꯌꯥꯝ ꯁꯤꯠꯄ ꯑꯣꯏꯔꯣ ꯍꯣꯏ ꯁꯤꯠꯆꯔꯒꯦ ꯅꯪ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯙꯅꯃꯟꯖꯨꯔꯤ ꯙꯅꯃꯟꯖꯨꯔꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯂꯥꯛꯑꯣ ini kira udah hangge bang kakak lagi kok ibu media kita madam Robita Leimana wari asing beli ba koi Manipur to ibu wari liba madam dugi wai do tabi ibu media thakat kita ꯇꯥꯕ ꯁꯪꯗꯦ ꯑꯩꯈꯣꯏꯗꯤ kedo wita da ꯅꯣꯡꯉꯥꯟꯕꯗꯒꯤ ꯍꯣꯇꯦꯜ ꯐꯝꯃꯕꯅꯤꯅꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯕꯧ ꯂꯩꯔꯝꯅꯤ ꯇꯥꯕ ꯁꯪꯗꯦ hoi ada tabado sangdrasune akoigi lagliba date 17 se sida madam gi mana direction maka mana direction pibo igedoine ba aduga ipo media na produce toba nupari sanani hairiba film se aseng ba thokko wari ne ba ko sida haidi hojiki wari sida liriba pot se akoigi nupi da thengnari ba dei nupa da thengnari ba dum khangdai peti khangangani ne sigi matai da ta daso adu mana haina chepong ga yam phongam ba do adugi madam duna liba ne ba ko aseng ba adu lagliba date 17 sida nupari sanani hairiba film se puthokko doine release to ꯒꯗꯣꯏꯅꯦ ꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯇꯤꯀꯦꯠꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯃ ꯌꯥꯎꯋꯦꯕ ꯇꯤꯀꯦꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯁꯟ ꯑꯃ ꯐꯥꯎꯕꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯨ ꯌꯥꯎꯔꯤꯅꯦꯕ ꯂꯣꯇ꯭ꯔꯤ ꯑꯃꯁꯨ ꯇꯤꯀꯦꯠꯇꯨꯅ ꯑꯗꯨꯗꯣ ꯀꯛꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯀꯛꯁꯜꯂꯣꯅ ꯍꯥꯏꯒꯦ ꯇꯧꯕ ꯇꯤꯀꯦꯠ ꯃꯃꯜꯅ ꯀꯌꯥꯅꯣ ꯇꯤꯀꯦꯠ ꯂꯨꯄꯥ 300 ꯂꯨꯄꯥ 300ꯗꯨꯅ ꯁꯅꯥ ꯁꯟ ꯑꯃ ꯐꯥꯎꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯔꯤꯅꯦꯕ ꯑꯗꯨꯅ ꯇꯥꯡ 18ꯁꯤꯗ ꯔꯤꯂꯤꯁ ꯇꯧꯒꯗꯣꯏꯅꯦꯕ ꯄꯨꯡ 1ꯒ ꯄꯨꯡ 5ꯒꯤꯒ ꯑꯗꯣ ꯁꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯅꯤꯅꯦꯅ ꯑꯄꯥꯝꯕ ꯑꯃ ꯀꯛꯄꯤꯔꯒ ꯑꯗꯨꯝ ꯌꯦꯡ ꯌꯥꯔꯦ ꯍꯣꯏ ꯑꯗꯨꯅ ꯀꯛꯀꯗꯣꯏꯁꯦ MSFDS ꯅꯦꯕꯀꯣ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯂꯧꯔꯁꯨ ꯌꯥꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯅꯨꯃꯤꯠꯇꯨꯗ ꯑꯣꯏꯅ ꯀꯛꯑꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯔꯣꯕꯤꯇꯥ ꯂꯩꯃꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇꯣ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯕ꯭ꯔꯥ episode kaya yaugra adudi khangde adu tadi tai ko adu hantak nupadi sanani na film
ꯑꯃ ꯄꯨꯊꯣꯛꯀꯅꯤꯗꯣ ꯈꯪꯕ꯭ꯔꯥ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯕ ꯀꯛꯇ꯭ꯔꯤꯌꯦ ꯑꯗꯣ ꯃꯦꯗꯥꯝꯅ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯣ ꯂꯤꯕ ꯃꯇꯝꯗ ꯅꯤꯅꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯃꯇꯦꯛ ꯍꯥꯏꯗꯤ ꯇꯥꯈꯤꯕ ꯃꯇꯦꯛ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯎꯅꯦ ꯋꯥꯔꯤ ꯑꯗꯨ ꯃꯇꯦꯛꯇꯣ ꯄꯨꯔꯥ ꯆꯤꯟꯐꯥ ꯄꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯆꯤꯟꯐꯥ ꯄꯨꯕ ꯉꯝꯗꯦ ꯑꯃ ꯁꯪꯉꯀꯥꯟꯗ ꯇꯥꯕꯅꯦꯕ ꯁꯪꯉ ꯇꯥꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯥꯏꯁꯤꯗꯤ ꯉꯥꯏꯍꯥꯛ ꯇꯥꯔꯝꯃꯅꯤꯀꯣ ꯑꯗꯩ ꯃꯤ ꯑꯃꯨꯛ ꯀꯁꯇꯃꯔ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯅꯤꯅꯅꯦ ꯑꯗꯨꯃꯗꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯇꯥꯡ 18ꯁꯦ ꯁꯤꯗꯩꯁꯤꯗ ꯄꯨꯡ 1ꯒ ꯄꯨꯡ 5ꯒꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯄꯨꯊꯣꯛꯀꯗꯣꯏꯅꯦꯕ ꯃꯦꯗꯥꯝꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯏꯄꯣ ꯃꯦꯗꯤꯌꯥꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯔꯒ ꯑꯗꯨꯒ ꯐꯤꯂꯝꯁꯦ ꯑꯁꯦꯡꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯐꯤꯂꯝꯅꯤꯅ ꯑꯗꯨꯒ ꯑꯗꯨ ꯈꯛꯇꯪ ꯅꯠꯇꯅ ꯇꯤꯀꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥ-ꯁꯟ ꯑꯃ ꯐꯥꯎꯕ ꯌꯥꯕꯒꯤ ꯆꯥꯟꯁꯁꯨ ꯂꯩꯔꯤꯅꯦꯕ ꯂꯨꯄꯥ 300 ꯈꯛꯇꯪ ꯄꯤꯕ ꯇꯤꯀꯦꯠꯅꯦꯕꯀꯣ ꯁꯤꯁꯦ ꯁꯣꯏꯗꯅ ꯀꯛꯑꯒ ꯌꯦꯡꯕꯤꯌꯣ ꯀꯛꯇ꯭ꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯁꯤꯅꯦ ꯏꯄꯣ ꯃꯦꯗꯤꯌꯥ ꯁꯤꯁꯦ ꯇꯥꯗꯕ꯭ꯔꯣ ꯋꯥꯔꯤ ꯂꯤꯕꯗꯣ ꯈꯪꯗꯕ꯭ꯔꯥ ꯁꯤꯒꯤꯁꯦ ꯇꯥꯗꯤ ꯇꯥꯗꯔꯤꯌꯦ ꯎꯗꯤ ꯎꯔꯒ ꯑꯗꯨꯝꯗꯤ ꯎꯕ ꯎꯗꯤ ꯎꯔꯒ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯇꯥꯗꯕ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯐꯣꯟꯗꯔꯣ ꯐꯣꯟꯗꯗꯤ ꯉꯥꯛꯇꯪ ꯌꯦꯡꯉꯝꯃꯒ ꯑꯩꯈꯣꯏ ꯊꯕꯛꯁꯤꯅꯗꯤ ꯍꯣꯏ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯀꯩ ꯃꯇꯥꯡꯒꯤꯅꯣꯗꯤ ꯅꯤꯅꯦꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯊꯣꯛꯏꯕ ꯅꯨꯄꯤꯗ ꯑꯗꯒꯤ ꯅꯨꯄꯥꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯀ꯭ꯔꯥꯏꯝꯗ ꯕꯦꯁ ꯇꯧꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯅꯤꯅꯦꯅ ꯂꯤꯔꯤꯁꯦ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥ ꯂꯩꯃꯅ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯐꯦꯠꯇꯤ ꯇꯥꯏꯌꯦꯅ ꯍꯥꯏꯔꯦ ꯍꯥꯏꯐꯦꯠ ꯇꯥꯕꯁꯦ ꯄꯨꯔꯥ ꯗꯥꯏꯔꯦꯛꯇꯤ ꯇꯥꯗꯕꯤꯗ ꯂꯩꯗꯥꯏꯅꯦ ꯍꯥꯏꯐꯦꯠ ꯃꯥꯅ ꯋꯥꯔꯤ ꯂꯤꯕꯗꯤ ꯍꯥꯏꯐꯦꯠ ꯂꯤꯌꯦꯗꯤ ꯈꯪꯕ ꯑꯗꯣ ꯇꯥꯡ 18ꯁꯤꯗꯅꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕ ꯐꯤꯂꯝ ꯑꯃ ꯍꯧꯖꯤꯛꯀꯤ ꯃꯦꯗꯥꯝꯗꯨꯒꯤ ꯃꯥꯅ ꯗꯤꯔꯦꯛꯁꯟ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯥꯅ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕ ꯈꯪꯕ ꯃꯥꯒꯤ ꯃꯈꯥꯗ ꯄꯨꯊꯣꯛꯄ ꯐꯤꯂꯝꯅꯦꯕꯀꯣ ꯋꯥꯔꯤ ꯑꯁꯦꯡꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯐꯤꯂꯝꯅꯦꯕ ꯑꯁꯦꯡꯕ ꯊꯣꯛꯄ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯄꯅꯦꯕ ꯑꯗꯣ ꯇꯥꯡ 18ꯁꯤꯗ ꯐꯣꯡꯒꯗꯣꯏꯅꯦꯕꯀꯣ ꯐꯣꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠꯁꯤꯗꯅꯦ ꯂꯣꯇ꯭ꯔꯤ ꯑꯃ ꯍꯥꯞꯄꯦꯕ ꯁꯅꯥ-ꯁꯟ ꯑꯃꯒꯤ ꯁꯤꯒꯤ ꯇꯤꯀꯦꯠꯁꯤꯅ ꯁꯅꯥ-ꯁꯟ ꯑꯃ ꯐꯥꯎꯕꯒꯤ ꯆꯥꯟꯁ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯣ ꯅꯤꯅꯦ ꯇꯤꯀꯦꯠꯁꯦ ꯀꯛꯅꯤꯡꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯤꯂꯝꯁꯦ ꯌꯦꯡꯅꯤꯡꯗꯕ꯭ꯔꯕ ꯐꯤꯂꯝꯗꯣ ꯌꯦꯡꯅꯤꯡꯉꯦ ꯑꯗꯣ ꯌꯦꯡꯕ ꯂꯥꯛꯎꯗꯅ ꯅꯣꯡꯃ ꯈꯛꯇꯪ ꯀꯥꯏꯊꯣꯛꯑꯒ ꯇꯥꯡ 18ꯇ ꯇꯥꯡ 18ꯇ ꯂꯥꯛꯀꯦ ꯂꯝꯗ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ MSFDS ꯇꯣ ꯐꯤꯂꯝ ꯀꯥꯞꯐꯝꯗꯣ ꯑꯗꯨꯗ ꯀꯥꯞꯀꯗꯣꯏꯕ ꯄꯨꯡ 1 ꯑꯗꯨꯒ ꯄꯨꯡ 5ꯗ ꯑꯃ ꯑꯗꯨꯗꯤ ꯁꯣ ꯑꯅꯤ ꯂꯩꯕ ꯑꯗꯨ ꯄꯨꯡ 5ꯗ ꯂꯥꯛꯇꯥꯔꯒꯗꯤ ꯑꯗꯨꯗ ꯀꯨꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯜꯍꯩꯕ ꯏꯊꯣꯏ ꯑꯗꯒꯤ ꯑꯦꯕꯤ ꯂꯣꯏ ꯎꯕ ꯐꯪꯉꯅꯤ ꯃꯣꯏ ꯑꯗꯨ ꯂꯥꯛꯑꯣ ꯍꯣꯏ ꯇꯥꯡ 18ꯇꯀꯣ ꯂꯥꯛꯀꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯊꯦꯡꯛ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯦꯗꯤꯌꯥꯅ ꯁꯟꯇꯣꯛꯄ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥꯅ ꯂꯤꯕꯗꯣ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯨ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯏꯌꯦ ꯍꯥꯏꯐꯦꯠ ꯇꯥꯏꯌꯦ ꯑꯗꯨ ꯄꯨꯔꯥ ꯑꯣꯏꯅꯗꯤ ꯇꯥꯗꯕ ꯇꯥꯗ꯭ꯔꯦ ꯍꯥꯏꯐꯦꯠꯇꯪ ꯇꯥꯈꯤꯕꯗ ꯅꯤꯅꯦꯅ ꯄꯥꯝꯕ ꯃꯇꯥꯡꯒ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯇꯥꯕꯗ ꯅꯨꯄꯤ ꯑꯣꯏꯕꯅꯀꯣ ꯅꯨꯄꯤꯈꯩꯅ ꯅꯨꯄꯥꯅ ꯇꯧꯕꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯗꯨꯒꯤ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯒꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯈꯩꯗꯣ ꯇꯥꯔꯨꯔꯒ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯝ ꯐꯥꯎꯕ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯁꯨꯝꯕꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯀꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯒ ꯊꯣꯛꯇꯅꯕ ꯅꯨꯄꯤ ꯃꯆꯥꯁꯨ ꯅꯨꯄꯥ ꯃꯆꯥꯁꯨ ꯀꯣ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯈꯜ ꯂꯩꯅꯀꯣ ꯁꯨꯝꯕꯁꯦ ꯊꯣꯛꯇꯅꯕ ꯇꯧꯕꯤꯔꯗꯤ ꯐꯅꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯣ ꯁꯨꯝꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯄꯣ ꯃꯦꯗꯤꯌꯥꯅ ꯇꯥꯡ 18ꯁꯤꯗ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯤ ꯌꯨꯝꯐꯝ ꯑꯣꯏꯕ ꯀꯩꯅꯣꯅꯦꯕꯀꯣ ꯐꯤꯂꯝꯅꯦꯕ ꯄꯨꯊꯣꯛꯏꯁꯦ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥ ꯂꯩꯃꯅ ꯑꯗꯨꯒꯤ ꯇꯤꯀꯦꯠꯁꯦ ꯀꯛꯄꯤꯈ꯭ꯔꯕ ꯑꯗꯨꯒꯤ ꯇꯤꯀꯦꯠꯇꯤ ꯀꯛꯇ꯭ꯔꯤ ꯑꯗꯣ ꯌꯦꯡꯒꯗ꯭ꯔꯥ ꯌꯦꯡꯅꯤꯡꯉꯦ ꯑꯗꯣ ꯌꯦꯡꯅꯤꯡꯉꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯤꯀꯦꯠꯁꯦ ꯄꯤꯔꯝ ꯇꯥꯔꯒꯗꯤ ꯌꯦꯡꯒꯗ꯭ꯔꯥ ꯌꯦꯡꯒꯗꯣꯏꯅꯦ ꯌꯦꯡꯅꯤꯌꯦ ꯑꯁꯦꯡꯕ ꯆꯠꯂꯒ ꯌꯦꯡꯒꯗ꯭ꯔꯥꯅꯦ ꯀꯩ ꯂꯝꯗꯤ ꯃꯐꯝꯗꯤ ꯂꯝꯗꯤ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡꯒꯤ ꯐꯤꯂꯝ ꯀꯥꯞꯐꯝ MSFDS ꯇꯣ ꯑꯗꯨꯗ ꯔꯤꯂꯤꯁ ꯇꯧꯒꯗꯣꯏꯅꯦ ꯄꯨꯡ 1 ꯑꯗꯨꯒ ꯄꯨꯡ 5ꯗ ꯑꯃꯒ ꯑꯗꯣ ꯏꯃꯥꯅ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯦꯡꯉꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯤꯀꯦꯠꯁꯦ ꯄꯤꯔꯝꯃꯒ ꯌꯦꯡꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟ ꯃꯇꯝꯗꯤ ꯑꯣꯏꯕꯅꯤꯅꯀꯣ ꯌꯥꯝ ꯌꯦꯡꯅꯤꯡꯕ ꯁꯤꯖꯟꯁꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅꯤꯅ ꯍꯥꯏꯕꯁꯤ ꯉꯝꯗ꯭ꯔꯦꯅꯦ ꯉꯝꯗꯦ ꯑꯗꯨꯗꯤ ꯇꯤꯀꯦꯠꯁꯦ ꯄꯤꯔꯝꯃꯔꯣꯏꯒꯦ ꯇꯤꯀꯦꯠꯁꯦ ꯍꯧꯖꯤꯛꯀꯤ ꯁꯤꯖꯟꯅꯤꯅ ꯈꯔꯗꯤ ꯋꯥꯗꯧ ꯃꯥꯜꯂꯦꯕ ꯁꯦꯡꯉꯕꯣ ꯑꯁꯦꯡꯕꯩ ꯄꯤꯔꯝꯃꯔꯣꯏꯒꯦ ꯋꯥꯔꯧꯒꯗ꯭ꯔꯕ ꯑꯩꯅ ꯄꯤꯔꯝꯗꯕꯗ ꯋꯥꯔꯧꯒꯗ꯭ꯔꯕ ꯋꯥꯔꯧꯔꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯌꯣꯟꯅꯤꯡꯕꯒꯤ ꯁꯤꯖꯟ ꯃꯇꯝ ꯑꯣꯏꯕꯒꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯄꯤꯔꯨꯔꯒꯦꯀꯣ ꯌꯥꯔꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯃꯥ ꯏꯄꯣ ꯃꯦꯗꯤꯌꯥꯗ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥꯅ ꯂꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇꯣ ꯇꯥꯕꯤꯕ꯭ꯔꯥ ꯔꯣꯕꯤꯇꯥꯗꯣ ꯇꯥꯏꯌꯦ ꯑꯗꯣ ꯍꯟꯗꯛ ꯀꯃꯥꯏꯅ ꯇꯥꯏ ꯀ꯭ꯋꯦꯁꯟ ꯑꯃ ꯍꯪꯗ꯭ꯔꯤꯀꯥꯟꯗ ꯑꯃ ꯍꯥꯟꯅ ꯍꯪꯒꯦꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯤꯗꯅꯦ ꯃꯃꯥꯅ ꯈ꯭ꯋꯥꯏ ꯄꯥꯝꯅ ꯇꯥꯕ ꯖꯒꯥ
ꯅꯤꯡꯁꯤꯡꯕ ꯊꯣꯛꯄ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯏꯕꯣꯀꯣ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤꯅ ꯇꯥꯡ 13ꯁꯦ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥ ꯂꯩꯃꯒꯤ ꯃꯈꯥꯗ ꯄꯨꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯥꯒꯤ ꯋꯥꯔꯤꯗꯨꯗꯒꯤ ꯄꯨꯊꯣꯛꯄ ꯐꯤꯂꯝ ꯍꯥꯏꯐꯦꯠ ꯑꯗꯨꯒꯤ ꯃꯥꯒꯤꯗꯨꯗꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕ ꯑꯃ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯌꯦꯡꯉꯦꯕ ꯏꯃꯥ ꯍꯣꯏꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯀꯩꯅꯣ ꯇꯧꯅ ꯀꯨꯞꯊꯅ ꯑꯃꯒ ꯌꯦꯡꯁꯜꯂꯨꯗꯕꯗꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯗꯕ ꯋꯥꯅꯤ ꯃꯥꯒꯤ ꯏꯟ ꯗꯤꯇꯦꯜ ꯑꯣꯏꯅ ꯍꯥꯏꯕꯗೋ ꯃꯥꯅ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯣꯏꯔꯨꯗꯕꯗꯣ ꯑꯗꯨ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯤꯀꯦꯠꯁꯦ ꯑꯗꯨ ꯐꯤꯂꯝꯁꯦ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯐꯤꯂꯝꯗꯤ ꯌꯦꯡꯅꯤꯡꯉꯤꯅꯤꯅꯦ ꯑꯗꯣ ꯇꯤꯀꯦꯠꯁꯦ ꯄꯤꯔꯝꯃꯗꯤ ꯌꯦꯡꯒꯗ꯭ꯔꯥ ꯇꯤꯛꯀꯦꯠꯁꯦ ꯄꯤꯔꯝꯃꯒꯗꯤ ꯏꯃꯥ ꯍꯣꯏꯁꯦ ꯍꯦꯛꯇ ꯂꯥꯛꯑꯅꯤ ꯍꯥꯏꯅ ꯁꯤꯌꯣꯔ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯉꯝꯗꯕ ꯀꯩꯅꯣꯗꯤ ꯄꯣꯛꯐꯝꯁꯦ ꯃꯑꯣꯡ ꯀꯩꯅꯣ ꯂꯩꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯤꯀꯦꯠꯁꯦ ꯄꯤꯔꯝꯒꯦ ꯇꯧꯕꯗꯤ ꯄꯤꯔꯝꯃꯔꯣꯏꯒꯦ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯄꯤꯔꯝꯃꯔꯣꯏꯒꯦ ꯁꯦꯡꯕ ꯄꯤꯔꯝꯃꯅꯨ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯅꯈꯣꯏꯗꯁꯨ ꯃꯁꯤꯡꯗꯨꯗꯤ ꯀꯥꯎꯟ ꯇꯧꯈꯤꯗꯣꯏꯅꯤꯗꯅ ꯑꯗꯨꯅ ꯄꯤꯔꯝꯃꯅු ꯃꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯃꯁꯥꯅ ꯋꯤꯂꯤꯡꯂꯤ ꯑꯩ ꯆꯠꯀꯦ ꯄꯤꯔꯝꯃꯨ ꯍꯥꯏꯕꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯑꯗꯩꯗꯨꯗꯅꯦ ꯂꯥꯛꯀꯗꯧꯅꯦ ꯑꯗꯩꯗ ꯈꯣꯡꯁꯤ ꯇꯦꯛꯎꯕꯒꯤ ꯏꯊꯟꯗ ꯆꯠꯄꯁꯨ ꯌꯥꯝ ꯉꯝꯗꯕꯗꯣ ꯑꯗꯨꯅꯅꯦ ꯍꯣꯏ ꯑꯗꯣ ꯇꯥꯡ 13ꯁꯤꯗ ꯏꯕꯣꯛ ꯅꯠꯇ ꯇꯥꯔꯒ ꯏꯃꯥ ꯅꯠꯇ ꯇꯥꯔꯒꯁꯨ ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯑꯗꯨꯝ ꯊꯥꯕꯤꯔꯣ ꯇꯤꯀꯦꯠ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯑꯃ ꯐꯥꯎꯕꯒꯤ ꯂꯣꯇ꯭ꯔꯤꯁꯨ ꯌꯥꯎꯏꯗꯅ ꯑꯗꯨ ꯇꯤꯀꯦꯠ ꯑꯃꯗꯨꯅ ꯑꯣꯏꯍꯟꯗꯣꯏꯅꯦ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯤꯅ ꯃꯤꯁꯣ ꯇꯤꯚꯤꯅꯦꯕꯀꯣ ꯑꯗꯣ ꯇꯥꯡ 13ꯁꯤꯗ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯅ ꯐꯤꯂꯝ ꯑꯃ ꯔꯤꯂꯤꯁ ꯇꯧꯅꯤ ꯈꯪꯉꯤꯀꯣꯅꯦ ꯍꯣꯏ ꯃꯥꯏ ꯋꯥꯔꯤ ꯇꯥꯒ꯭ꯔꯦ ꯃꯥꯏ ꯋꯥꯔꯤ ꯑꯗꯨꯝ ꯇꯥꯕ꯭ꯔꯥ ꯏꯄꯤꯁꯣꯗ ꯀꯌꯥ ꯌꯧꯔꯦ ꯍꯧꯖꯤꯛ episode-ꯅꯦ ꯍꯧꯖꯤꯛ 40ꯒ 8 ꯂꯣ 48 ꯀꯩꯅꯣ ꯁꯨꯔꯗꯥꯏꯅꯦ ꯃꯌꯥꯝ ꯇꯥꯔꯝꯅꯤꯖꯥꯠꯅꯤꯅꯦ ꯅꯦꯁꯦ ꯕꯤగ్ ꯐꯦꯟꯅꯤꯅꯦ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤꯁꯨ ꯃꯤꯁꯣ ꯇꯤꯚꯤꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯇꯤꯀꯦꯠꯁꯦ ꯗꯥꯎ ꯌꯥꯕ ꯃꯤ ꯈꯜꯂꯒ ꯄꯤꯔꯝꯗꯣꯏꯅꯦꯕ ꯗꯥꯎ ꯌꯥꯕ ꯃꯤ ꯈꯟꯕꯗꯤ ꯅꯤꯅꯦꯅ ꯋꯥꯔꯤꯁꯦ ꯇꯥꯏ ꯍꯥꯏꯔꯕꯅꯤꯅ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯕꯅꯤ나 ꯑꯗꯨꯒꯤ ꯃꯌꯥꯝ ꯇꯥꯔꯛꯄꯗꯨꯗ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯕꯤꯔꯣ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯋꯥꯔꯤꯁꯦ ꯀꯩꯅꯣꯅꯦ ꯌꯥꯝ ꯄꯥꯝꯅ ꯇꯥꯈꯤꯕ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯅꯨꯄꯥꯅ ꯁꯨꯝ ꯅꯨꯄꯤ ꯄꯨꯁꯜꯂꯛꯄꯒꯤ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗ ꯇꯨꯏꯁꯗꯦꯗ ꯂꯥꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯑꯗꯣ ꯃꯥꯏ ꯋꯥꯔꯤ ꯃꯃꯤꯡꯗꯨꯗꯤ ꯀꯩꯅꯣꯗꯣ ꯁꯥꯔꯕ ꯏꯪꯊꯝꯊꯥꯒꯤ ꯑꯍꯤꯡ ꯑꯅ ꯑꯃ ꯂꯥꯛꯄꯅꯦꯀꯣ ꯑꯁꯥꯕꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯕꯗꯨꯗ ꯑꯌꯤꯡꯕ ꯅꯠꯇꯦ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯗꯨꯗ ꯁꯥꯍꯟꯈꯤꯕ ꯍꯣꯏ ꯅꯨꯄꯥꯗꯨꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯌꯥꯝ ꯉꯟꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯣꯏ ꯐꯣꯏꯕꯣꯏ ꯂꯧꯕꯤꯔꯀꯥꯟꯗ ꯂꯥꯁꯇ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯃꯥꯅ ꯋꯥꯈꯤꯕꯗꯣ ꯑꯗꯨ ꯐꯖꯩꯌꯦꯕ ꯑꯗꯨꯗꯣ ꯑꯗꯣ ꯐꯤꯂꯝꯁꯤꯒꯤ ꯇꯤꯀꯦꯠꯁꯦ ꯀꯛꯄꯤꯔꯕ ꯀꯛꯇ꯭ꯔꯤꯌꯦ ꯑꯗꯣ ꯀꯛꯀꯗꯣꯏꯔꯥ ꯌꯦꯡ ꯑꯗꯨ ꯃꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯑꯣꯏꯕ꯭ꯔꯥꯕ ꯗꯦꯠ 17ꯗ ꯗꯦꯠ 17ꯗ ꯍꯟꯗꯛꯀꯤꯅꯤꯀꯣ ꯀꯛꯇꯣꯏꯔꯕ ꯌꯦꯡꯗꯣꯏ ꯅꯠꯇ꯭ꯔꯕ ꯌꯦꯡꯒꯦꯅꯗꯤ ꯈꯜꯂꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯤꯀꯦꯠꯁꯦ ꯀꯩꯒꯨꯝꯕ ꯄꯤꯔꯝꯃꯗꯤ ꯗꯦꯠ 17ꯗ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯀꯅꯤ ꯌꯦꯡꯗꯣꯏꯅꯤ ꯇꯤꯀꯦꯠ ꯑꯃ ꯄꯤꯔꯣ ꯖꯨꯂꯤꯌꯥ ꯂꯥꯛꯅꯤ ꯌꯦꯡꯅꯤꯡꯉꯦꯗꯤꯀꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯇꯤꯀꯦꯠꯁꯦ ꯑꯃ ꯄꯤꯔꯣ ꯋꯥꯔꯤ ꯇꯥꯕꯩ ꯋꯥꯅꯤꯀꯣ ꯐꯤꯂꯝ ꯑꯣꯏꯅꯗꯤ ꯌꯦꯡꯗ꯭ꯔꯤꯕꯅꯤꯅ ꯋꯥꯔꯤ ꯐꯤꯂꯝꯁꯦ ꯗꯦꯠ 17ꯗ ꯔꯤꯂꯤꯁ ꯇꯧꯒꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯇꯤꯀꯦꯠꯁꯤꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯗꯨꯒꯤꯅꯦꯕꯀꯣ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯗꯨ ꯑꯣꯏꯗꯣꯏꯔꯕ ꯑꯣꯏꯗꯣꯏꯅꯦ ꯁꯤꯒꯤ ꯇꯤꯀꯦꯠꯁꯤꯅꯦꯕꯀꯣ ꯇꯥꯡ 13ꯀꯤꯁꯦ ꯁꯤꯁꯦ ꯅꯦꯅꯦꯁꯦ ꯗꯥꯎ ꯌꯥꯕ ꯆꯤꯡꯉꯦ ꯅꯦꯅꯦꯅ ꯑꯅꯤꯁꯨꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯤꯔꯝꯒꯗꯣꯏꯗꯤ ꯇꯤꯀꯦꯠ ꯌꯥꯝ ꯄꯥꯛ ꯄꯣꯔꯛꯄ ꯅꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯑꯌꯥꯕ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯃꯤ ꯈꯜꯂꯒ ꯄꯤꯔꯝꯃꯒꯦ ꯈꯜꯂꯒ ꯂꯩꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯅ ꯃꯗꯥꯎ ꯌꯥꯕ ꯃꯤ ꯑꯣꯏꯗꯣꯏꯅꯦ ꯅꯦꯅꯦꯁꯦ ꯇꯤꯀꯦꯠ ꯂꯨꯄꯥ 300 ꯄꯤꯕꯅꯦ ꯑꯗꯨꯒ ꯃꯈꯥꯗ ꯌꯥꯎꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯑꯃ ꯂꯣꯇ꯭ꯔꯤꯒꯤ ꯀꯣꯄꯟ ꯇꯤꯀꯦꯠ ꯀꯣ ꯑꯗꯣ ꯅꯦꯅꯦ ꯁꯤꯒꯤ ꯇꯤꯀꯦꯠꯁꯦ ꯅꯦꯅꯦ ꯋꯥꯔꯤ ꯇꯥꯔꯕꯅꯤꯅ ꯁꯤꯒꯤ ꯅꯤꯌꯣꯝ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯇꯤꯀꯦꯠ नुमितुदा अदुम सना संजिगी लॉटरी तौगदोइने पुंग अमगा पुंग मंगागी सिदा तौदोइनेबको पुंग अमगा मंगागी सेकेंड अहान बे शो काप लोयर मतुंदा सेकेंड शो काप्त्रिङाइ गिदो अदुगी दो लॉटरी से तौगदोइनेबको अदुना निने दाउ यारे अखोइना हजि गिफ्ट तौरमनी सिगी टिकेट चिमा लुपा 400 पिबो टिकेट से सना सना मसु फाउजरो अदुगा अखोइनी येना दोइनि को निने येना जिको ए मुग लाखि दोइनि को फाउरदे थैंक यू हम नुआइरे मीडिया थागतसरी को रोबिता लाइमदस होय अखोइ लाइसुना मिसो टीवी की एफ होय दे 17 दा मुग थेंगनारसे ने को थैंक यू अखोइ लाक्चरी से मिसो टीवी की ने बको अदुगा ngasi लाइबो पोचिना ने दे सरप्राइज हम तौगते ने सरप्राइज कई गुंबा ने ना अखोइ हंगकदोरिबो कोइ छजिदा ने ना खंगदा तारगदी सरप्राइज से पिरोइ देने बको इपो मीडिया दा क्राइम डायरीज थागतपदो येंबिब्रा मैडम रोबिता लेमगी वारी दा ताबिब्रा येंगे वारी ताब्रा वारी याम तोइनदि तादे दुम संकारंग हंगा पिताइ को अदो ने ना तारबनिना वारी हैपेतंग निंजिंग बथोक्रा होय निंजिंग बबुदि खरा लाई को अदुगी वारी मतेक निंजिंग की बगल लेब्रा होय हमको
ꯃꯐꯝꯗꯤ ꯈꯪꯗ꯭ꯔꯒꯁꯨ ꯅꯠꯇ꯭ꯔꯁꯨ ꯃꯇꯦꯛ ꯑꯝꯇꯪ ꯍꯣꯏ ꯅꯤꯡꯁꯤꯡꯕꯗꯤ ꯂꯩ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯃꯇꯨꯁꯤ ꯄꯨꯔꯒ ꯀꯣ ꯑꯉꯥꯡꯒ ꯀꯩꯒ ꯆꯦꯜꯂꯒ ꯒꯥꯔꯤꯗꯒ ꯑꯕꯨꯡ ꯗꯥꯛꯇꯔꯗ ꯆꯠꯂꯀꯥꯟꯗ ꯍꯨꯟꯇꯣꯛꯄꯤꯔꯝꯕꯒꯤ ꯚꯔꯥꯒ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯃꯤꯉꯣꯟꯗꯒꯤꯒ ꯇꯧꯔꯒ ꯄꯤꯕ ꯂꯩꯕ ꯑꯗꯨꯒꯨꯝꯕꯗ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯨꯄꯥꯗꯨꯅ ꯍꯨꯟꯇꯣꯛꯑꯃ ꯅꯪ ꯊꯣꯛꯄ ꯂꯥꯛꯆꯔꯣ ꯀꯥꯏꯅ ꯍꯨꯟꯇꯣꯛꯄꯤꯔꯝꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯗꯤ ꯇꯥꯔꯦ ꯇꯣꯏꯅ ꯁꯨꯝ ꯁꯪꯗꯝꯅꯤꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯄꯨꯗꯤ ꯑꯗꯨꯝ ꯇꯥꯏꯀꯣ ꯑꯗꯣ ꯇꯥꯔꯤꯌꯦ ꯋꯥꯔꯤꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯇꯥꯕꯀꯣ ꯑꯗꯨꯝ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯩꯅ ꯑꯁ ꯃꯁꯤ ꯇꯥꯕ ꯍꯧꯅꯗꯦꯗ ꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅꯀꯣ ꯑꯁꯦꯡꯕ ꯊꯣꯛꯄꯅꯤꯅꯀꯣ ꯀꯣꯛꯇꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨ ꯇꯣꯏꯅ ꯇꯥꯁꯜꯂꯒꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯣꯀꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯒ ꯇꯥꯔꯨꯔꯒꯁꯨ ꯀꯨꯏꯅ ꯇꯥꯅꯤꯡꯉꯛꯇꯦꯕ ꯀꯣꯛꯇ ꯑꯩꯈꯣꯏꯗꯤ ꯂꯨꯝꯁꯤꯜꯂꯛꯑꯦ ꯈꯟꯖꯜꯂꯨꯔꯒ ꯑꯁ ꯁꯨꯃꯥꯏꯅ ꯂꯩꯔꯤꯅꯤꯀꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯀꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯥꯛꯆꯔꯤꯁꯦ ꯅꯤꯅꯦꯗ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯇꯧꯒꯦꯅ ꯗꯦꯠ 17ꯗ ꯔꯤꯂꯤꯁ ꯇꯧꯒꯗꯧꯔꯤꯕ ꯐꯤꯂꯝꯁꯦ ꯈꯪꯕꯤꯕ꯭ꯔꯥ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯅ ꯍꯧꯖꯤꯛꯀꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯇꯨꯗꯒꯤ ꯑꯁꯦꯡꯕ ꯄꯨꯊꯣꯛꯄ ꯑꯗꯨ ꯍꯥꯏꯐꯦꯠ ꯑꯗꯨ ꯌꯦꯡꯕ ꯆꯠꯀꯗ꯭ꯔꯥ ꯆꯠꯇꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯤꯅ ꯑꯗꯨꯒꯨꯝꯕꯗꯤ ꯑꯃꯨꯛ ꯀꯥꯏꯊꯣꯛꯅꯤꯡꯗ꯭ꯔꯦꯕꯀꯣ ꯌꯨꯝꯗ ꯂꯩꯀꯥꯏꯗꯒꯨꯝꯕ ꯀꯥꯞꯄꯗꯤ ꯌꯦꯡꯕ ꯆꯠꯀꯗ꯭ꯔꯥ ꯑꯗꯨꯗꯤ ꯌꯦꯡꯅꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯅ ꯇꯤꯀꯦꯠ ꯄꯤꯔꯝꯃꯗꯤ ꯌꯦꯡꯕ ꯆꯠꯀꯗ꯭ꯔꯥ ꯇꯤꯀꯦꯠ ꯄꯤꯔꯝꯕ ꯍꯥꯏꯁꯦ ꯂꯩꯀꯥꯏꯗ ꯀꯩꯗ ꯇꯧꯔꯒꯗꯤ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯔꯥꯞꯄꯗ ꯆꯠꯄꯒꯤꯗꯤ ꯑꯗꯨꯗꯤ ꯇꯤꯀꯦꯠꯁꯦ ꯄꯤꯔꯝꯃꯔꯣꯏꯒꯦ ꯄꯤꯔꯝꯃꯅꯣ ꯑꯗꯨꯒꯤ ꯄꯤꯔꯝꯕꯗꯣ ꯊꯃꯣꯏ ꯁꯦꯡꯉꯦꯀꯣ ꯁꯦꯡꯉꯦ ꯌꯥꯔꯦꯀꯣ ꯋꯥꯔꯧꯔꯦꯀꯣ ꯑꯩ ꯄꯤꯔꯝꯗꯕꯗ ꯄꯤꯔꯝꯃꯅꯨ ꯌꯥꯔꯦ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯆꯠꯂꯣꯏꯗꯕꯅꯤꯅ ꯑꯗꯨ ꯂꯧꯁꯜꯂꯨꯔꯒ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯖꯕ ꯐꯩꯗꯅꯀꯣ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯍꯣꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯃꯤꯁꯣ ꯇꯤꯚꯤꯅꯦ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯗꯤ ꯑꯆꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯑꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯖꯦ ꯌꯥꯕꯤꯔꯛꯄꯩꯗꯃꯛꯇ ꯕꯣꯕꯣꯛ ꯑꯃ ꯀꯩꯅꯣꯒꯤ ꯏꯄꯣ ꯃꯦꯗꯤꯌꯥꯗꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤꯅ ꯃꯤꯁꯣ ꯇꯤꯚꯤꯅꯦꯕꯀꯣ ꯕꯣꯕꯣꯛ ꯐꯣꯟ ꯄꯥꯏꯀꯣ ꯐꯣꯟ ꯑꯄꯥꯛꯄꯗꯣ ꯄꯥꯏꯀꯣ ꯑꯗꯨꯗꯩ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯦꯗꯤꯌꯥꯗ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯊꯥꯒꯠꯄꯗꯣ ꯇꯥꯕ꯭ꯔꯥ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥ ꯂꯩꯃꯒꯤꯗꯣ ꯑꯩꯒꯤꯗꯨꯗꯤ ꯇꯥꯗ꯭ꯔꯦ ꯇꯥꯗꯤꯌꯦ ꯊꯕꯛ ꯁꯪꯗꯕꯒꯤ ꯑꯗꯣ ꯊꯕꯛ ꯁꯪꯗ꯭ꯔꯁꯨ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯖꯔꯝꯒꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯃꯦꯗꯥꯝ ꯔꯣꯕꯤꯇꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯅꯨꯄꯤ ꯈꯛꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯥꯏꯅ ꯆꯦꯐꯣꯡꯒ ꯂꯩꯔꯝꯃꯤꯀꯣ ꯑꯗꯨ ꯄꯥꯍꯧꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯛꯄꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯏꯄꯣ ꯃꯦꯗꯤꯌꯥ ꯍꯥꯏꯔꯤꯁꯤꯗ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯗꯦꯠ 17ꯁꯤꯗ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯕ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯔꯛꯀꯗꯣꯔꯦꯕ ꯗꯦꯠ 17 ꯀꯃꯤꯡ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯂꯩꯕꯒ ꯏꯊꯣꯏꯒ ꯑꯕꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝꯅ ꯑꯦꯛ ꯇꯧꯕꯅꯦꯕꯀꯣ ꯌꯥꯝ ꯐꯖꯕ ꯃꯤ ꯃꯌꯥꯝ ꯑꯥꯔꯇꯤꯁ ꯂꯣꯏ ꯁꯨꯔꯦ ꯑꯗꯨꯗ ꯑꯅꯝꯕꯅ ꯑꯗ ꯗꯦꯠ 17ꯁꯤꯗ ꯔꯤꯂꯤꯁ ꯇꯧꯒꯗꯣꯏꯅꯦ ꯄꯨꯡ 1ꯒ ꯄꯨꯡ 5ꯒꯗ ꯑꯗꯣ ꯌꯦꯡꯕ ꯆꯠꯅꯤꯡꯗꯕ꯭ꯔꯕ ꯌꯥꯝ ꯆꯠꯅꯤꯡꯉꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯤꯁꯦ ꯁꯤꯒꯤ ꯈꯜꯂꯒꯅꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯎꯕ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯃꯌꯥꯝꯁꯤ ꯈꯜꯂꯒꯅꯦ ꯊꯥꯗꯣꯛꯑ ꯆꯠꯄꯗꯤ ꯉꯝꯗꯦꯕ ꯀꯩꯅꯣꯗ ꯇꯧꯗꯣꯏ MFDS ꯑꯩꯈꯣꯏꯒꯤꯗꯤ ꯅꯛꯅꯩꯌꯦꯕꯀꯣ ꯔꯤꯂꯤꯁ ꯇꯧꯕ ꯃꯇꯝꯗ ꯌꯦꯡꯕꯁꯦ ꯅꯥꯏꯠꯀꯤ ꯑꯣꯏꯔꯒꯗꯤꯅꯦ ꯇꯥꯏꯃꯤꯡꯁꯦ ꯌꯦꯡꯕ ꯌꯥꯏꯌꯦ ꯄꯨꯡ 5ꯗꯩ ꯍꯧꯗꯣꯏꯅꯦꯕꯀோ 5 ꯍꯥꯏꯁꯦ 5ꯗꯒꯤ ꯐꯪꯁꯟ ꯀꯩꯀꯥ ꯍꯧꯔꯗꯣꯏꯅꯦꯕꯀꯣ ꯃꯣꯏꯒꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯀꯩꯒꯨꯝꯕ ꯇꯤꯀꯦꯠ ꯑꯃ ꯄꯤꯔꯝꯃꯗꯤ ꯌꯦꯡꯕ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯑꯗꯨ ꯄꯤꯔꯝꯃꯒꯦ ꯄꯤꯔꯝꯃꯣꯅꯦ ꯁꯤꯗꯩꯗ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯁꯤꯒꯤ ꯇꯤꯀꯦꯠ ꯑꯃꯗꯅꯦ ꯂꯣꯇ꯭ꯔꯤ ꯇꯤꯀꯦꯠ ꯌꯥꯎꯔꯤꯅꯦꯕ ꯁꯅꯥ ꯁꯟ ꯑꯃꯒꯤ ꯐꯥꯎꯔꯗꯤ ꯑꯩꯈꯣꯏꯅ ꯌꯦꯟꯅꯁꯦ ꯌꯥꯕ꯭ꯔꯣꯏꯕꯣ ꯀꯩꯗꯧ ꯌꯥꯗꯅꯤꯒꯦ ꯁꯅꯥ ꯁꯟ ꯑꯃꯗꯣ ꯑꯩꯒꯤ ꯀꯩꯅꯣꯗꯨꯅ ꯑꯩꯒꯤ ꯑꯣꯏꯍꯧꯔꯒꯦ ꯇꯤꯀꯦꯠꯇꯨꯅ ꯑꯗꯨ ꯇꯤꯀꯦꯠꯁꯦ ꯄꯤꯔꯝꯃꯒꯦ ꯑꯗꯨꯗꯤ ꯗꯦꯠ 17ꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯑꯣ ꯄꯨꯡ 5ꯒꯤꯗꯨꯗ ꯂꯥꯛꯑꯣ ꯄꯨꯡ 1ꯗꯨꯗꯤ ꯕꯣꯕꯣ ꯍꯣꯏꯁꯤꯗ ꯄꯣꯠ ꯐꯝꯗꯣꯏꯅꯤꯅ ꯄꯨꯡ 5ꯒꯤꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯑꯣ ꯀꯣꯏꯕꯣ ꯑꯗꯨꯗꯁꯨ ꯑꯩꯈꯣই ꯂꯩꯔꯝꯗꯣꯏꯅꯦ ꯑꯗꯨꯒꯁꯨ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯁꯦꯕꯀꯣ ꯍꯣꯏ ꯆꯠꯂꯁꯤꯀꯣ ꯁꯤꯒꯤ ꯇꯤꯀꯦꯠꯁꯦ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯦ ꯃꯥꯡꯍꯟꯈꯤꯅꯨꯀꯣ ꯁꯤ ꯁꯦꯒꯥꯏꯗꯣꯔꯦ ꯀꯩꯅꯣ ꯑꯣꯏꯕꯒꯤ ꯁꯤꯁꯤꯅ ꯁꯅꯥ ꯁꯟꯗꯨꯒꯤ ꯂꯣꯇ꯭ꯔꯤ ꯑꯣꯏꯗꯣꯏꯅꯦ ꯇꯤꯀꯦꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯀꯣꯄꯟ ꯇꯤꯀꯦꯠ ꯁꯤꯁꯤꯅ ꯇꯣꯉꯥꯟꯅ ꯄꯥꯏꯍꯧꯗꯣꯏꯅꯦꯕꯀꯣ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯁꯤ ꯊꯥꯗꯅꯕ ꯀꯩꯅꯣꯃ ꯊꯝꯃꯝꯒꯅꯤꯕ ꯇꯤꯀꯦꯠꯀꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯤꯗ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯣ ꯇꯤꯀꯦꯠ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯦ 46 ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯨꯅ ꯇꯤꯀꯦꯠ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯗꯣ ꯈꯪꯖꯤꯟꯕꯤꯍꯧꯔꯣ ꯅꯤꯅꯦꯅ 46ꯁꯦ 46ꯁꯦ ꯁꯤ ꯅꯪꯅ ꯑꯩ ꯌꯦꯡꯕ ꯂꯥꯛꯅꯕ ꯏꯟꯚꯥꯏꯠ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯐ꯭ꯔꯤꯗ ꯄꯤꯔꯤꯅꯦꯕ ꯌꯦꯡꯗꯕꯗꯤ ꯌꯥꯎꯔꯣꯏꯀꯣ ꯌꯦꯡꯖꯒꯦꯀꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯕꯅꯦꯕ ꯑꯗꯨ ꯂꯥꯛꯇ꯭ꯔꯗꯤ ꯇꯤꯀꯦꯠ ꯑꯃꯁꯦ ꯑꯃꯨꯛ ꯂꯧꯈꯠꯇꯣꯏꯅꯦ ꯁꯤꯒꯤ ꯇꯤꯀꯦꯠꯁꯦ ꯀꯌా ꯄꯤꯒꯦꯕ 300 ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯑꯃꯒ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯤꯅ ꯑꯃꯨꯛ ꯂꯧꯒꯅꯤꯗꯅꯀꯣ ꯑꯗꯨꯒꯤꯅꯤ ꯁꯤꯒꯤꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯒꯤꯐ ꯄꯤꯔꯕꯅꯦꯕ ꯅꯪꯒ ꯂꯥꯛꯀꯦꯀꯣ ꯎꯅꯁꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯇꯥꯡ 13ꯗ ꯂꯥꯛꯑꯣ ꯀꯣꯏꯕꯣꯛ ꯁꯣꯏꯗꯅ ꯗꯦꯠ 17 5 PM 5 PMꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯂꯥꯛꯑꯒꯦꯀꯣ ꯍꯣꯏ ꯁꯤꯌꯣꯔ ꯎꯅꯁꯤꯀꯣ ꯕꯣꯕꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ
미소 TV네ꯕꯀꯣ 시다 ꯊꯝꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯦꯗꯤꯌꯥꯗ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯇꯥꯕꯤꯕ꯭ꯔꯥ ꯔꯣꯕꯤꯇꯥ ꯂꯩꯃꯅ ꯂꯤꯕꯗꯣ ꯗꯣꯂ ꯇꯥꯔꯣꯗꯦꯗ ꯈꯪꯕ꯭ꯔꯥ ꯑꯃ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯤꯕꯗꯣ ꯊꯥꯏꯅ ꯆꯦꯐꯣꯡꯒ ꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯃꯦꯗꯥꯝꯁꯤꯅ ꯏꯄꯣ ꯃꯦꯗꯤꯌꯥꯗ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯈꯪꯗꯤꯌꯦ ꯑꯗꯨꯗꯤ ꯇꯤꯀꯦꯠ ꯄꯤꯔꯝꯃꯔꯣꯏ ꯇꯤꯀꯦꯠ ꯑꯃ ꯐ꯭ꯔꯤꯗ ꯄꯤꯔꯝꯒꯦ ꯇꯧꯕꯅꯦ ꯄꯤꯔꯔꯣꯏ ꯇꯥꯗ꯭ꯔꯤꯗꯨꯅꯅꯦ ꯃꯤꯁꯣ ꯇꯤꯚꯤꯗ ꯑꯗꯨ ꯂꯥꯛꯀꯅꯤ ꯑꯗꯨ ꯇꯧꯒꯅꯤꯗꯤ ꯇꯥꯔꯒ ꯋꯥꯔꯤꯗꯨꯃꯛ ꯊꯣꯏ ꯇꯥꯁꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅꯅꯦꯕ ꯇꯥꯗꯦ ꯇꯥꯡ 13ꯇꯅꯦ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯊꯥꯏꯅ ꯆꯦꯐꯣꯡꯁꯦ ꯋꯥꯔꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤꯗꯅ ꯊꯣꯛꯑꯝꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯏꯔꯛꯄꯁꯤꯗ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯀꯗꯣꯔꯦꯕ ꯇꯥꯡ 13ꯀꯤ ꯅꯨꯃꯤꯠꯁꯤꯗ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯅ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯇꯤꯀꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯇ꯭ꯔꯤ ꯑꯃꯁꯨ ꯌꯥꯎꯋꯦꯕ ꯁꯅꯥ ꯁꯟ ꯑꯃꯒꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯏꯕꯣꯛ ꯇꯤꯀꯦꯠꯁꯦ ꯑꯩꯈꯣꯏꯅ ꯄꯤꯔꯝꯃꯗꯤ ꯌꯦꯡꯕ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯀꯅꯤ ꯑꯁꯤꯗ ꯑꯅꯛꯄꯗ ꯑꯗꯨ ꯑꯣꯏꯗꯤ ꯂꯥꯛꯀꯦ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯩꯕꯨꯡꯗꯩꯅꯤꯅ ꯅꯣꯡꯃꯩꯕꯨꯡꯗꯩꯔꯥ ꯑꯗꯣ ꯑꯩꯅ ꯇꯤꯀꯦꯠꯁꯦ ꯄꯤꯔꯝꯃꯒꯦꯗꯤ ꯈꯜꯂꯦ ꯑꯗꯣ ꯄꯤꯔꯝꯃꯨꯗꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯄꯤꯔꯝꯃꯨꯗꯅ ꯑꯗꯨꯗꯤ ꯌꯥꯗꯦ ꯇꯤꯀꯦꯠ ꯑꯃꯈꯛꯇꯪ ꯂꯥꯛꯀꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏ ꯑꯃꯅꯤ ꯄꯤꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯒꯤ ꯋꯥꯔꯤꯗ ꯈꯔ ꯑꯗꯣ ꯃꯌꯥꯝ ꯄꯤꯔꯛꯇ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯇꯤꯀꯦꯠꯁꯦ ꯗꯥꯎ ꯌꯥꯕ ꯃꯤ ꯑꯃꯅꯤ ꯈꯛꯇꯪꯅꯦꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯇꯤꯀꯦꯠꯁꯦ ꯄꯤꯔꯝꯃꯒꯦ ꯁꯣꯏꯗꯅ ꯌꯦꯡꯕ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯀꯅꯤ ꯑꯁꯦꯡꯕꯒꯤ ꯄꯨꯡ ꯀꯌꯥꯗ ꯄꯨꯡꯁꯤꯡꯗꯨꯗꯤ ꯈꯪꯅꯣꯏꯗ ꯄꯨꯡꯁꯦ 1ꯒ ꯄꯨꯡ 5ꯒꯅꯦꯕꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ 5ꯗ ꯂꯥꯛꯑꯔꯣꯏ ꯃꯔꯝꯗꯤ ꯑꯩꯗꯤ ꯄꯨꯡ 1ꯗ ꯂꯥꯛꯑꯒꯦ ꯄꯨꯡ 1ꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯨꯡ 1ꯗ ꯂꯥꯛꯇꯣꯏ ꯇꯥꯔꯒꯗꯤ ꯇꯤꯀꯦꯠ ꯄꯤꯔꯖꯨꯂꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯈꯥꯁꯤꯗ ꯌꯥꯎꯔꯤꯁꯦ ꯁꯤꯒꯤ ꯇꯤꯀꯦꯠꯁꯦ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯗꯧꯕ ꯑꯅꯤ ꯂꯥꯛꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯒꯅꯦ ꯁꯤꯒꯤ ꯇꯤꯀꯦꯠꯁꯦ ꯁꯤꯒꯤ ꯃꯈꯥꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯁꯅꯥ ꯁꯟꯁꯤꯒꯤ ꯂꯣꯇ꯭ꯔꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯟ ꯑꯃꯒꯤ ꯂꯣꯇ꯭ꯔꯤ ꯁꯤꯒꯤ ꯇꯤꯀꯦꯠꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯇꯤꯀꯦꯠꯁꯦ ꯀꯃꯥꯏꯅ ꯕꯣꯕꯣꯛꯅ ꯄꯨꯡ 1ꯒꯤꯗ ꯂꯥꯛꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤꯅꯦ ꯃꯣꯏꯒꯤ ꯁꯤꯒꯤ ꯀꯣꯄꯟ ꯍꯥꯞꯐꯝ ꯑꯃ ꯌꯥꯎꯔꯝꯒꯅꯤꯕ ꯇꯤꯀꯦꯠꯁꯦ ꯍꯥꯞꯐꯝ ꯍꯥꯏꯗꯤ ꯃꯔꯨ ꯑꯣꯠꯄꯗ ꯑꯩꯈꯣꯏꯒꯤ ꯆꯦ ꯍꯥꯞꯄꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯞꯐꯝ ꯌꯥꯎꯔꯝꯒꯅꯤ ꯁꯤꯗ ꯕꯣꯕꯣꯛꯀꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯦ 45ꯅꯤꯗꯅ 45ꯁꯦ ꯈꯪꯖꯜꯍꯧꯔꯣ ꯐꯣꯇꯣꯁꯨ ꯅꯝꯍꯧꯔꯣꯕ ꯀꯥꯎꯗꯅꯕ ꯍꯌꯦꯡ ꯌꯦꯠꯅꯗꯅꯕ ꯀꯩꯒꯨꯝꯕ ꯐꯥꯎꯖꯜꯂꯛꯑꯗꯤ ꯅꯠꯇꯦ ꯀꯥꯏꯅ ꯌꯦꯜꯂꯛꯇꯅꯕ ꯑꯗꯨꯃꯥꯏꯅ ꯇꯤꯀꯦꯠꯁꯦ ꯄꯤꯔꯝꯃꯒꯦ ꯇꯥꯡ 13ꯀꯤ ꯄꯨꯡ 1ꯗ ꯁꯣꯏꯗꯅ ꯌꯦꯡꯕ ꯂꯥꯛꯑꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯒꯤ ꯂꯣꯇ꯭ꯔꯤ ꯇꯤꯀꯦꯠ ꯊꯥꯔꯤꯁꯤꯅ मोगी लोटरी बॉक्स अमा थमंगनीबा बॉक्स द हापचन बिरमो हंगा हापगे अपने हम खंगदे खलोने मोइदा हंगबिरो मोइ मी लेरंगनीबको अदुमाइना हंगागा हापो टिकेट से बुबोक दाव यारे बुक सिदा मोइना दुम तौरानीबको टिकेट से अदु ता पुंग अमा गिदि ला अदुगा टिकेट लोटरी पदि नुमिते दुम मोतोइनेबको कोइगी पुंग मंगा गिदि सो अमा लेरिसे मंगा गी सोजे हौद्रिकांदा अमागिगा बुबोकने येंबगी टाइमिंग दो लोरपगी अनि दुगी मरक्तु द ओतोइनेबा येंबो लोरगा चतखिबा यादेको लोटरी यावरिनिना अदुदुना मया ममादु दुम ओतोइनेबा खंगब्रा अदुना बुबोक सिसे पिरमगे दाव यारे येंगगे बुबोक खतंग नतबिदे युमगी इचाइसु दुम पुबिरको याइको टिकेट का आगा सिसुना बुबोकी सिसुना बुबोकी ओइदेबा होय टिकेट से पिरमगे दाव याबा दोइरे ओइरगे तांग तरा तरे त सोइदना लाउ कोइबो येंगनिंगेबा कोइबुदि येंगेबा अदु मरक मक कोइ पुलप से टिकेट का लेरगा येंगबा चतपदि चतलेबा अदुदुनेबा कोइ पुलप द नि अदि हुंगा पिरमदि नुंगाइनि पुलप लाके का हाइदोइसे अदुगि वारिदा होय अदु बुबुदि चतलेबा हे बुबोकिना दु पिरि अतैसुना टिकेट दु कगन बिरो होय को होय MSFDS ता फारे फारे होय लाउ को बुबो अखोइसु लेरमदोइने ददा लेरमो अखोइदि सिनेमा नमदो वेनिंगने नोइ फजबि ओइबा होय होय थागचरी बुबोक सोइदना लाउ थेंगनरसे लाके सोइदना लाके होय तिना बुबो मिसो टीवी गी नेबको अदो तांग तरा तरेत सिदा अखोइगी नुपादी सनानीना अखोइगी इपो मेडियादा क्राइम रिपोर्ट्स क्राइम डायरीस अदुम थागतपा मैडम रोबिता दो खंगिदना माना लीबो ओइगदेनेबको अदुदना नुपागी सनानी से नुपादी सनानी से तांग तरा तरेत रिलीज तौदोइनेबा अदुदगी अखोइना सुम मयाम जे खंगब्रा खंग्रिबाना लाक्चबनेबा अदुगी क्राइम रिपोर्ट्स कयामुक्ति तारेबो मरमक्ता थेंगरबरा सुहाका येंगबा वादन अदु केनोदि तौब्रा इबोकना हाइपे ताबा मतमदा करम्बा मतंगदि चुसनगिबा यावि कोक्तगा अदुगी वारी जे असेंगबदि ओइरिनिदना अना वारी असेंगबदि इबोकना ताइ हाइरबनिनने मरक्तुदा अताबा मते अमतंग हाइबिरो खंगनि काउथोकरे याम यामन्दना अमसु थेंगना गागी ओइना पल्ला येंगिबदुदा अदो हजिकिदि खंगद्रे नंग मसक्सिसु उइ याना उइ या अखोइ लाइसिना मिसो टीवी दगिनेबको अदो तांग तरा तरेत सिदा हजिकि फिल्म से रिलीज तौगदोइनेबा अदो सोइदना येंगबा लाक्पियो पुंग 1 गा पुंग 5 गा दा कापकदोइनेबा